खुंजा मिचम मंगा कुकी मिलिटेंट सिंगना किडनैप तौखिबदगे आर्मी न कनख्रे ngarang numidang pung tare lom tarakpada yangang pokpi police station gi manung chanba gwaltabe mathak hairaga sukhangna ba imphal ukhrul lambi paringe mafam amadage kuki militant singna micham khunja manga pulap pharaga purubadage combined force na panthadana khongul lihobadage tekta kaidana kanbangam khre haire thogdok asi miyoi manga asina diesel auto rickshaw amada punna sangsilubadage thokibani haire thogdok asigi pautabaga lamlai gi MLA KH ibom sasu yauksilaktuna Assam Rifles amasung Jat Regiment ki personnel singna mitei macha manga gi khongul panthadana likhibani haire pung khara chumna rescue operation chatharaba matungda combined team gi maikidage Assam Rifles singna ihan hana makoi manga bu thengnaduna rescue tawkhi aduga chatminariba Jat Regiment ki personnel singna khusinaki haire adumoinamak ngarang numidang pung 10 minute kunthra rom tarakba phawbadade Jat Regiment ki maikidagi makoi manga amasung makoina tongkhiba diesel ge auto rickshaw adu state police ta sinarakpa laikhedre adubu ngasi ayuktade makoi manga bu police ta soidana sinaraklagani haibagi thajabadi pirakle haire adubu thogdok asigi pautabadage yangang pokpe kaithel da maikai kayadage nupi yauna tinkhiba miyamna de makoi bu police ki khuthang da sinabirakani haibage thajaba thamduna ngaina khe thogdok asigi matang da mafam adugi khunja amana phongdorokpada ngarangi thogdok asi police ki maikai dage thausadabadagi thokibane Numit kharani gi mamang dagi de SP na Imphal Ukhrul lambi da sathok chasin tawriba sing gate panduna ningthijana frisking amasung checking chathanaba pautak pirakwa laikhibani haire adubu numidangi matamasida matau karamna miyoi manga asino auto rickshaw amada pulap tongduna police ki naton sumang dagi lithokhiduna kuki militant singna dominate tawriba gwaltabi gi mafam asida changsiluribano hanglakhe thogdok asigi matang da ngasi Imphal East District Police ki SP unaduna wakalagani haina su phongdorokhe